ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯏꯄꯨꯔꯣꯏꯕ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯍꯨꯏꯗ꯭ꯔꯣꯝ ꯑꯣꯡꯕꯤ ꯕꯟꯗꯅꯥ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯍꯨꯏꯗ꯭ꯔꯣꯝ ꯁꯨꯅꯤꯜ ꯑꯩꯒꯤ ꯃꯥꯃ ꯁꯨꯅꯤꯜꯒꯤ ꯀꯩꯅꯣ ꯂꯣꯏꯅꯕꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯕꯣꯜ ꯀꯌꯥ ꯂꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯏꯚꯦꯟꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯅ ꯀꯔꯝꯕ ꯏꯚꯦꯟꯇ ꯃꯥꯏ ꯄꯥꯛꯂꯛꯄꯒꯦ ꯍꯥꯏꯕꯗꯨ ꯆꯥꯎꯔꯥꯛꯅ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯃꯐꯝꯁꯤꯗ ꯁꯥꯟꯅꯕꯗꯗꯤ ꯑꯩꯈꯣꯏ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯒ ꯑꯩꯈꯣꯏꯒ ꯁꯥꯟꯅꯕꯗ ꯊꯧꯔꯤ ꯆꯤꯡꯕꯤꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯋꯤꯅꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯒ ꯁꯥꯟꯅꯕ ꯀꯥꯟꯗ ꯊꯧꯔꯤ ꯆꯤꯡꯕꯤꯗꯁꯨ ꯄ꯭ꯂꯦ ꯑꯅꯤꯈꯛꯇꯪ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯒꯦꯝ ꯃꯈꯜ ꯑꯅꯤꯈꯛ ꯐꯪꯉꯦ ꯊꯧꯔꯤ ꯆꯤꯡꯕꯤꯒ ꯐꯨꯠꯕꯣꯜꯒ ꯑꯗꯨ ꯐꯨꯠꯕꯣꯜꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯒꯣꯜ ꯂꯧꯔꯛꯑꯦ ꯑꯗꯨꯒ ꯊꯧꯔꯤ ꯆꯤꯡꯕꯤꯗꯁꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯧꯔꯒ ꯍꯜꯂꯛꯑꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯈꯨꯔꯨꯝꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯊꯧꯔꯤ ꯆꯤꯡꯕꯤꯗ ꯑꯩꯈꯣꯏ ꯃꯁꯤꯗ ꯇꯧꯈꯤꯕ ꯃꯤꯃꯥꯡꯗ ꯉꯁꯥꯏ ꯎꯈ꯭ꯔꯤꯕ ꯑꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯤꯜꯂꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯕꯅ ꯁꯤꯜꯂꯤꯕ ꯑꯋꯥꯡ ꯀ꯭ꯂꯕꯅ ꯁꯤꯜꯂꯤꯕ ꯖꯒꯥ ꯑꯗꯨꯗꯁꯨ ꯊꯧꯔꯤ ꯆꯤꯡꯕꯤꯗ ꯉꯁꯤ ꯈꯛꯇꯪ ꯊꯣꯛꯂꯛꯑꯒ ꯉꯁꯤꯒꯤ ꯒꯣꯜ ꯂꯧꯔꯤꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯨꯃꯥꯡꯗ ꯄꯔꯦꯡ ꯂꯦꯞꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨ ꯄ꯭ꯔꯥꯛꯇꯤꯁ ꯇꯧꯕ ꯈꯣꯠꯄ ꯌꯥꯎꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯝꯒꯤ ꯃꯧꯅꯤꯅ ꯑꯗꯨꯝ ꯃꯧ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯝꯃꯅꯤ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯀꯩꯅꯣꯗ ꯊꯑꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤ ꯇꯥꯟꯖꯥꯁꯦ ꯑꯩꯈꯣꯏ ꯈꯛꯇ ꯅꯠꯇꯕ ꯂꯩꯔꯤꯕ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯟꯖꯥ ꯑꯝꯇ ꯐꯪꯉꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯇꯥꯟꯖꯥ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯤ ꯀꯅꯥꯝꯇ ꯐꯪꯗꯦ ꯇꯧꯕꯇꯕꯨ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯀꯥꯡꯕꯨꯁꯦ ꯍꯥꯏꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯧ ꯀꯥꯡꯕꯨꯁꯦ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯃꯈꯥꯔꯣꯝꯗ ꯆꯠꯁꯦꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯈꯥꯔꯣꯝ ꯅꯥꯀꯟ ꯆꯤꯡꯗꯦꯅ ꯍꯥꯏꯕ ꯑꯋꯥꯡꯂꯣꯝ ꯅꯥꯀꯟ ꯆꯤꯡꯉꯦ ꯍꯥꯏꯔꯒꯁꯨ ꯑꯋꯥꯡꯒꯤ ꯇꯧꯔꯤꯕ ꯐꯤꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯦꯔꯤꯌꯥꯗꯒꯤꯗꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯋꯥꯡꯂꯣꯝꯗ ꯆꯠꯂꯒ ꯌꯥꯎꯕꯁꯨ ꯉꯝꯗꯕ ꯃꯈꯥꯔꯣꯝꯗꯁꯨ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯆꯥꯔꯒꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯊꯋꯥꯏꯗꯤ ꯌꯥꯎꯖꯕꯅꯤꯅ ꯏꯀꯥꯏꯔꯁꯨ ꯏꯀꯥꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯌꯥꯎꯁꯜꯂꯨꯔꯁꯨ ꯌꯥꯎꯁꯪꯒꯤ ꯄꯣꯠꯅꯤ ꯑꯩꯈꯣꯏꯁꯨ ꯈꯨꯟꯁꯤꯒꯤ ꯃꯤꯅꯤ ꯂꯩꯀꯥꯏꯅꯤ ꯍꯥꯏꯕꯗꯤ ꯂꯩꯀꯥꯏ ꯑꯃ ꯑꯣꯏꯅ ꯂꯩꯀꯥꯏ ꯆꯤꯡꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯁꯨ ꯈꯨꯟꯁꯤꯒꯤ ꯃꯤ ꯑꯃꯅꯤ ꯌꯥꯎꯅꯤꯡꯕ ꯃꯐꯝꯗ ꯌꯥꯎꯕꯗ ꯑꯩꯈꯣꯏꯁꯨ ꯀꯅꯥꯅꯣ ꯀꯩ ꯍꯥꯏꯔꯛꯑꯣꯅꯦ ꯂꯥꯏꯔꯤꯛ ꯌꯦꯡꯉꯁꯤꯅ ꯍꯧꯅꯔꯒ ꯍꯦꯛꯇ ꯊꯣꯛꯂꯛꯄꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯈꯪꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯐꯨꯠꯕꯣꯜ ꯑꯁꯤ ꯃꯦꯠꯆ ꯃꯈꯜ ꯀꯩꯅꯣ ꯃꯦꯠꯆꯁꯦ ꯀꯌꯥ ꯐꯪꯕꯒꯦ ꯑꯗꯨꯒ ꯒꯣꯜꯁꯦ ꯀꯃꯥꯏꯅ ꯂꯧꯔꯛꯄꯒꯦ ꯑꯗꯨꯒ ꯐꯨꯠꯕꯣꯜꯗꯁꯨ ꯑꯩꯈꯣꯏꯅ ꯒꯣꯜ ꯂꯧꯔꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡ ꯑꯗꯨ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯕꯒ ꯍꯥꯟꯅ ꯃꯃꯥꯡꯗ ꯌꯥꯎꯁꯪ ꯊꯥꯅ ꯂꯥꯛꯀꯗꯧꯔꯦ ꯑꯗꯨꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯌꯥꯏ ꯑꯗꯨꯒ ꯊꯧꯔꯤ ꯆꯤꯡꯕ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯃꯃꯥꯡꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟꯒ ꯇꯧꯔꯒ ꯑꯗꯨꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯅꯔꯒ ꯌꯥꯎꯅꯤꯡꯉꯤ ꯌꯥꯎꯔꯨꯁꯤ ꯅꯪꯁꯨ ꯌꯥꯎꯁꯤ ꯅꯪꯁꯨ ꯌꯥꯎꯁꯤ ꯑꯩꯈꯣꯏ ꯍꯧꯅꯕ ꯃꯇꯝꯗ ꯌꯥꯎꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯎꯅꯤꯡꯗꯕ ꯃꯤꯗꯨꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯇꯧꯕꯇꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤ ꯌꯥꯎꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯤꯗ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ 2023 ꯉꯁꯤꯒꯤ ꯌꯥꯎꯁꯪ ꯑꯁꯤꯅ ꯂꯣꯏꯔꯦ ꯆꯨꯝꯃꯤꯀꯣ ꯑꯗꯨ ꯂꯥꯛꯀꯗꯧꯕ 2024ꯗꯁꯨ ꯒꯣꯜꯁꯤ ꯀꯌꯥꯃꯨꯛꯇ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯁꯥ ꯇꯧꯕꯒ ꯂꯩꯕꯤ ꯑꯩꯈꯣꯏꯁꯦ ꯏꯚꯦꯟ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯏꯚꯦꯟ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯗ ꯂꯩ ꯍꯣꯠꯅꯕꯒꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯇꯥꯟꯖꯥ ꯐꯪꯗꯕꯅꯤꯅ ꯃꯔꯨꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯂꯣꯏꯅꯃꯛꯇꯤ ꯈꯜꯂꯒꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯦꯁꯤ ꯀꯔꯤ ꯂꯝꯒꯤ ꯅꯤꯉꯣꯜꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤ ꯂꯝ ꯅꯤꯉꯣꯜꯅꯣ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕꯤꯔꯤ ꯍꯥꯎꯁ ꯋꯥꯏꯐ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯅ ꯗꯤꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯂꯩꯕꯤꯕ꯭ꯔꯥ ꯑꯗꯨꯁꯨ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯩꯁꯦ ꯏꯁꯥꯒꯤ ꯃꯤꯡ ꯕꯟꯗꯅꯥ ꯉꯁꯥꯏꯁꯨ ꯍꯥꯏꯕꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯑꯣꯏꯅꯥꯝ ꯃꯅꯤꯡ ꯑꯣꯏꯅꯥꯝ ꯍꯥꯏꯔꯒ ꯈꯪꯅꯩꯁꯤꯗꯗꯤ ꯃꯅꯤꯡ ꯑꯣꯏꯅꯥꯝꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯍꯥꯏꯇꯥꯔꯦ ꯀꯤꯗꯁ ꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃꯒ ꯑꯗꯨꯒ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃꯒ ꯏꯁꯥꯅ ꯑꯗꯨꯝ ꯔꯟ ꯇꯧꯖꯔꯤ ꯑꯗꯨꯃꯥꯏꯅ ꯂꯩ ꯏꯁꯥꯒꯤ ꯖꯒꯥꯁꯦ ꯀꯗꯥꯏ ꯖꯒꯥꯗ ꯂꯩꯕꯤꯕꯅꯣ ꯏꯁꯥꯁꯦ ꯍꯧꯖꯤꯛ ꯏꯁꯣꯛꯇ ꯑꯣꯡꯖꯔꯦ ꯏꯁꯣꯛꯇ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯟꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯁꯥꯔꯤꯉꯩꯗ ꯑꯗꯨꯝ ꯇꯧꯖꯔꯒ ꯂꯥꯛꯄꯅꯦ ꯏꯁꯥꯅ ꯐꯥꯎꯟꯗꯔ ꯑꯣꯏꯖꯔꯒ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯑꯣꯏꯅꯥꯝꯗ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯁꯦꯟꯇꯔ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯗꯨ ꯑꯝꯇꯪꯒ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡ ꯍꯨꯏꯗ꯭ꯔꯣꯝ ꯁꯨꯅꯤꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯁꯤꯗꯒꯤ ꯕꯣꯜꯁꯦ ꯍꯦꯟꯅ ꯂꯧꯕ ꯉꯝꯕ ꯑꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯏꯅꯦꯕꯨ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯗꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯛꯇ ꯂꯩꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯈꯨꯔꯨꯝꯖꯔꯤ